Balakagi sana konungdani. Ngasai ningthok thongomana tharakiba lanmi tara adu ngehakki mamangda yaurak leram. Kanglei ngakpaga lanmi tara aduga wari sanaraba matung makhoi tara na lakpagi maram punamak khanglamni. Ado lanmi sing anaba singdo noisu ai pitchanglaga yengadabani ko. Makhoido phadi phagalaban. Mapung phana phagatpa ngamde haibagi watan. Masai bungo mapung phana phagatnabu honabada tha ama mukadi changkidra. Adu maina changani. Ado nakhoibu yumda halwai ningabo. Masai bungo yumda halwai ningbagi hairabadi yamna thina halwai ningabanida. Khangba kangadabani ko. Yumgi wakhal toina ningsingan. Yumda halwai badi adum matamna purakani. Karimata waba yadi. Hare, asokpalan misingna lairiba mafamdo maduda changlurasilo. Hoi, phagani Masai bungo. Numidangi matamni khelta lebaki ningthok Chhatrapati gi machanupa Devan mama hoiga punna chak charaba matung koina phamladuna wari khara sanaraduna leram. Devan Ima hauzik tha amagi manung asida aikhoigi khul la chatlaga lami khomise kharadi yam khalani ma. Ibungo yamasu kaidoruni yeknabagi lanmigi saruk chamagi manungda tara phau yauдрibasibo hauzik leiriba lanmi singsina yeknabaga lamba pabadi oithoi. Ima nasasu khangida ado aikhoigi yeknabana khudum sandriba laibak anigi ningthaudubu hauzik kari wakhan khaliba zatno hauzik aikhoi punsilaga lan taba yaraba matamni moi gi laibakta khudong thibase tadrena laithokpa ama yauri masidani khoidau se saugatlisi aikhoi ningthawani da Ima kari torakpage habada yengasi aidi wakhalse yamna waida napa ningthaudubu hingibra sikrabra haibadugi mari makhom amata khangdabase. Ima aina ngarang nahan khul kharada lami khanbagi chacharuba aduda lalon machatpa alamana asumna wari tamai ma. Kari wari no ibungo napa ningthaugi mari makhom khangdabagi wari sida amuk atopagi wari samjalaisina. Ima ipa ningthauga mari leni wari se karam nano mari leni haise ibungo. Ima atai nate lalon ba anu padana mana lalon machatpada balakagi lebak phauga lakpada lebak adugi sana kunungi sana thung chauba adugi mathakta ningthau Kanishkargi akakuma koktoima lup aduga punna thietlaga thamawi hai adoima yeknaba lami singsina ningthau adubu halaba matung sana thung chaubagi mathakta makok adubu thietlaga thamade aikhoigi baba ningthausu kariguma ima yeknabana halamba oiragadi babagi makok adu aikhoi kunung sanatung chawgi mathakta thietlaga soidana thamamgani ma aduna aikhoi pabani thau hingi amadi sigre habdo yangan lurasima. Masai bungo nanaina numit pangam ki mamangda aigi haming mayamada aina sum hoiraga aikhoi gi sana kunung adubu phawrga lakpada sanatung chawgi mathakta yegnaba leibaki phiral natna atai karimata thetpu uramde aduna Masai bungo nanai wakhal asidadi aikhoigi ningthaugi yabi thawai laudabi makhoigi kaisam sangduda oina pharga thamlamgadaba mal. Adu oirade aikhoi paba ningthau soidan hingamgini aduna hayeng asi yanganna lami thara adu inaulame pawase masibu tambirakpage nahaku haningai litana thagale. Ibungo napa ningthaudo karigumba kaisum sangda phajinba thoabadi nan thoaga sen thoidro ngasi phau sen thoraktri base
ꯅꯄꯥ ꯅꯤꯡꯊꯧ ꯉꯍꯥꯟꯅ ꯃꯊꯛ ꯀꯥꯔꯝꯃꯅꯤ꯫ ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯛ ꯀꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ, ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯐꯥꯔꯕ ꯃꯇꯨꯡ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯝꯃꯗꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯒꯅꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯥꯗ ꯐꯥꯔꯒ ꯊꯝꯃꯝꯒꯗꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯑꯩꯒꯤꯗꯤ ꯅꯄꯥ ꯅꯤꯡꯊꯧꯕꯨ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯍꯟꯕꯤꯔꯝꯃꯨ ꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯒ ꯂꯩꯕ꯫ ꯀꯥꯟꯅꯗꯦꯁꯦ ꯏꯃꯥ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦ, ꯇꯨꯝꯕ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯇꯨꯝꯕ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯅꯥꯕ ꯀꯌꯥꯝ ꯐꯒꯠꯄ ꯌꯦꯡꯕ ꯆꯠꯈꯤꯕ ꯂꯥꯟꯃꯤ 10 ꯑꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯕꯂꯀꯥ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯈꯦꯜꯇꯥ ꯂꯩꯕꯥꯛꯇ ꯍꯜꯋꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ 10 ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯦꯜꯇꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯌꯧꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ 10 ꯑꯗꯨ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗ ꯃꯉꯛ ꯅꯣꯜꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯅꯥ ꯈꯨꯌꯥꯛ ꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯜꯋꯥꯏꯖꯔꯦ꯫ ꯅꯈꯣꯏ ꯍꯜꯋꯥꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯁꯨ ꯅꯣꯏꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯍꯜꯋꯥꯏꯖꯔꯦ꯫ ꯑꯗꯣ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯍꯧꯔꯒꯦ? ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄ ꯑꯣꯏꯍꯧꯔꯕꯣ? ꯏꯅꯤꯡꯊꯧ, ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄꯗꯤ ꯑꯣꯏꯍꯧꯗ꯭ꯔꯤꯗ, ꯑꯗꯨꯒ ꯃꯁꯥꯕꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯀꯟꯈꯠꯆꯍꯧꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯑꯃꯅ ꯑꯣꯏꯁꯤꯟꯕ ꯌꯥꯎꯖꯍꯧꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯒꯤ ꯑꯣꯏꯁꯤꯟꯕ ꯋꯥꯠꯍꯧꯕꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯈꯤꯅꯤꯅ ꯇꯧꯔꯤꯁꯤ꯫ ꯑꯗꯣ ꯅꯣꯏ ꯕꯖꯥ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯀꯦ ꯅꯈꯣꯏꯗꯕꯣ? ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯅꯥꯕ ꯑꯁꯣꯛꯄꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄꯗ ꯊꯥꯕꯨꯝ ꯑꯃꯗꯤ ꯆꯪꯒꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯊꯥ ꯑꯃꯃꯨꯛ ꯂꯩꯊꯈꯤꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯂꯥꯟꯃꯤꯁꯤꯡ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯊꯧꯉꯝꯕ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯀꯔꯤ ꯍꯥꯞꯆꯔꯛꯈꯣꯒꯦ? ꯇꯥꯛꯄꯤꯁꯤꯗ꯫ ꯆꯧꯊꯣꯏ, ꯌꯥꯔꯅꯤꯗ, ꯍꯥꯄꯛꯂꯅꯨ꯫ ꯅꯍꯥꯛꯁꯨ ꯆꯥꯅꯤꯡꯉꯗꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯈꯔ ꯆꯥꯖꯔꯒꯦ꯫ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏꯅꯣ? ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯂꯥꯟ ꯆꯪꯉꯒꯦ ꯈꯜꯂꯤꯔꯣ? ꯅꯠꯇꯦꯗ, ꯂꯥꯟ ꯆꯪꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯈꯜꯂꯤꯕꯅꯤꯅꯦ ꯃꯃꯥ꯫ ꯍꯧꯖꯤꯛ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯅꯤꯡꯊꯧ ꯂꯩꯇꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯊꯥꯗꯣꯛꯑꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯈꯔꯒ ꯍꯜꯋꯥꯏ ꯍꯟꯈ꯭ꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯕꯗꯤ ꯂꯩꯕꯥꯛꯁꯨ ꯉꯥꯛꯂꯅꯤ꯫ ꯌꯥꯕꯨꯗꯤ ꯌꯥꯏꯅꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯟ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯟꯊꯔꯣꯏꯗ꯭ꯔꯣ? ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯍꯦꯟꯅ ꯐꯖꯅ ꯌꯥꯝꯃꯅꯤ꯫ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯃꯈꯥ ꯇꯥꯅ ꯂꯥꯟ ꯁꯣꯛꯅꯕ ꯆꯪꯉꯔꯣꯏꯗ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯅꯦ ꯍꯜꯋꯥꯏꯒꯤꯕꯅ ꯐꯔꯅꯤ꯫ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡ ꯂꯣꯏꯅ ꯂꯧꯁꯤꯟꯒꯅꯤꯅ ꯂꯥꯛꯑꯒ ꯂꯧꯁꯤꯟꯗꯅ ꯍꯜꯋꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯍꯟꯊꯔꯣꯏꯗ꯭ꯔꯣ? ꯃꯃꯥ, ꯃꯤꯡꯆꯠꯀꯤꯗꯤ ꯀꯩꯁꯨ ꯍꯟꯊꯔꯣꯏꯗ꯫ ꯑꯗꯣ ꯑꯩ ꯃꯤꯡꯆꯠꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯇ꯭ꯔꯁꯨ ꯆꯠꯄ ꯈꯣꯠꯄ, ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯈꯔ ꯈꯖꯤꯛ ꯊꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯍꯜꯋꯥꯏꯔꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗꯦ ꯃꯃꯥ꯫ ꯏꯅꯤꯡꯊꯧ,
ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯍꯜꯂꯒ ꯃꯈꯥ ꯇꯥꯅ ꯂꯦꯝꯍꯧꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯗꯣ ꯂꯥꯟ ꯇꯧꯁꯤꯜꯂꯒ ꯂꯧꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯃꯥ, ꯃꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯕꯗ ꯊꯥꯕꯝ ꯑꯅꯤꯗꯤ ꯍꯦꯟꯅ ꯆꯪꯒꯅꯤ. ꯑꯗꯨꯒ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯝ ꯆꯪꯉꯛꯄꯁꯨ ꯌꯥꯔꯤꯕꯅꯤ. ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯂꯥꯟ ꯆꯪꯁꯤꯜꯂꯒ ꯁꯣꯛꯅꯒꯗꯕꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯊꯥ 2 ꯑꯃꯒꯤ ꯃꯇꯨꯡ ꯂꯥꯟ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯈꯔ ꯈꯖꯤꯛ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯕꯂꯀꯥ ꯂꯩꯕꯥꯛꯀ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ, ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯇꯨꯅ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯣꯏꯗꯅ ꯀꯧꯈꯠꯂꯝꯃꯅꯤ. ꯑꯗꯨꯗꯤ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯆꯪꯉꯒꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤꯅꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ. ꯃꯃꯥ, ꯊꯣꯛꯀꯅꯤ. ꯃꯔꯝꯗꯤ ꯆꯥꯎꯈ꯭ꯔꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯌꯥꯝ ꯍꯩ ꯍꯥꯏꯅ ꯈꯪꯉꯝꯃꯗꯕꯅꯤ. ꯑꯗꯨꯅ ꯐꯖꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯝꯃꯅꯤ ꯃꯈꯣꯏ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯗꯨꯗ ꯂꯥꯟ ꯇꯥꯕ ꯆꯪꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯄꯥꯡꯒꯜ ꯐꯖꯅ ꯁꯥꯒꯠꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯗꯤ ꯁꯣꯏꯔꯔꯣꯏ. ꯃꯃꯥ, ꯁꯣꯏꯔꯔꯣꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨ ꯍꯥꯏꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯣ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯈꯜꯂꯒ ꯍꯜꯋꯥꯏꯅꯕ ꯇꯧꯔꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯕꯨ ꯁꯤ ꯍꯥꯏꯗꯨꯅ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ. ꯂꯥꯟꯒꯤꯗꯤ ꯉꯝꯅꯕ ꯂꯥꯂꯣꯡ ꯐꯖꯅ ꯌꯥꯠꯂꯒ ꯆꯪꯁꯟꯕ ꯉꯝꯒꯅꯤ. ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ. ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯃꯃꯥ, ꯑꯩ ꯇꯧꯔꯣꯏ. ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯈꯪꯉꯤ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ. ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯇꯩ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ. ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯗꯧꯔꯤꯕꯅꯣ, ꯃꯁꯤꯅꯤ ꯈꯜꯂꯛꯏꯁꯦ. ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯃꯃꯥ. ꯃꯊꯟꯗ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ. ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯗꯨꯗꯤ ꯃꯗꯨꯗꯁꯨ ꯅꯠꯇꯦ. ꯃꯇꯥ ꯈꯔꯒ ꯏꯇꯥꯎ ꯇꯣꯝꯊꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯥꯡꯂꯦꯟ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯑꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯆꯥꯗꯣ ꯀꯨꯏꯅ ꯊꯥꯗꯣꯛꯑꯒ ꯎꯔꯛꯇꯕꯅꯤꯅ ꯅꯨꯡꯁꯤꯔꯛꯏꯕꯅꯤ. ꯐꯔꯦꯁꯦ ꯃꯃꯥ, ꯅꯍꯥꯛ ꯆꯥꯍꯧꯔꯣ. ꯑꯩ ꯅꯍꯥꯟ ꯕꯂꯀꯥ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕ ꯂꯥꯟꯃꯤ 10ꯗꯣ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯈꯤꯒꯦ. ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯑꯃꯨꯛ ꯀꯧꯍꯜꯂꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡ ꯍꯜꯋꯥꯏꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯍꯜꯂꯨꯒꯦ ꯇꯧꯕꯅꯤꯗ. ꯍꯣ, ꯑꯗꯨꯗꯤ ꯄꯟꯊꯕ ꯇꯧꯗꯅ ꯊꯥꯕꯤꯈ꯭ꯔꯣ ꯂꯥꯟꯃꯤ 10ꯗꯣ. ꯑꯁꯨꯝꯅ ꯊꯧꯉꯝꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯄꯥꯟꯗ ꯃꯊꯧ ꯇꯧꯔꯒ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯗ ꯅꯍꯥꯟ ꯕꯂꯀꯥ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕ ꯂꯥꯟꯃꯤ 10 ꯑꯗꯨ ꯀꯧꯔꯨꯅꯕ ꯊꯥꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯉꯛꯂꯒ ꯐꯝꯃꯝꯃꯤ. ꯏꯅꯤꯡꯊꯧ, ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯪꯉꯛꯏꯗꯤ? ꯃꯄꯥꯟꯗ ꯃꯊꯧ ꯇꯧꯔꯒ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯗ ꯀꯧꯕ ꯊꯥꯈ꯭ꯔꯦ. ꯑꯗꯨꯒꯤꯅꯤ ꯆꯪꯉꯛꯏꯁꯤ. ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯂꯥꯟꯃꯤ 10ꯗꯣ ꯀꯧꯍꯜꯂꯨꯈꯤꯒꯦ ꯍꯥꯏꯕꯗꯨꯗ ꯑꯇꯣꯞꯄ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔ ꯈꯜꯂꯨꯔꯦ. ꯑꯗꯨꯒ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯕ. ꯁꯤꯗ ꯁꯥꯟꯅꯔꯗꯤ ꯏꯅꯤꯡꯊꯧꯅ ꯊꯣꯛꯂꯨꯗ꯭ꯔꯕꯁꯨ ꯃꯅꯨꯡꯁꯤꯗ ꯂꯥꯟꯃꯤ ꯑꯃ ꯀꯧꯁꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏ. ꯑꯣ, ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯗꯣ ꯃꯃꯥ, ꯆꯥꯔꯤꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨ. ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯑꯅꯤꯅꯦ ꯅꯪꯕꯣ. ꯂꯣꯏꯔꯦꯗ ꯆꯥꯕ ꯏꯅꯤꯡꯊꯧ. ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ. ꯑꯁꯨꯝꯅ ꯃꯅꯥꯏ ꯆꯥꯎꯊꯣꯛꯑꯦꯗꯨ ꯆꯪꯉꯛꯂꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩ ꯊꯣꯛꯑꯦꯀꯣ. ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ. ꯍꯣꯏ. ꯆꯠꯂꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯃꯤ 10 ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯃꯉꯛ ꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ. ꯅꯈꯣꯏ ꯂꯥꯛꯑꯕ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ. ꯑꯗꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ? ꯂꯥꯟꯃꯤꯁꯤꯡ, ꯑꯩꯅ ꯅꯈꯣꯏ ꯀꯧꯔꯤꯕ ꯑꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯕꯂꯀꯥ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕꯅꯤ, ꯑꯌꯨꯛꯀꯤ ꯆꯉꯟ ꯆꯥꯕ ꯂꯣꯏꯕꯒ. ꯏꯅꯤꯡꯊꯧ,
ꯍꯟꯗꯛꯁꯤ ꯀꯔꯤ ꯌꯦꯡꯁꯤꯜꯂꯁꯨ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯖꯔꯁꯨ ꯍꯥꯏꯕꯅꯣ? ꯍꯟꯗꯛꯇꯤ ꯅꯈꯣꯏꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯃꯖꯥꯏꯕꯨꯡ ꯑꯍꯟꯗꯣ ꯃꯥ ꯂꯝꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯋꯥꯏꯅꯕ ꯈꯪꯍꯜꯂꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ, ꯑꯗꯨꯒ ꯋꯥꯔꯣꯜ ꯑꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯇꯝꯖꯔꯨꯔꯒꯦ꯫ ꯑꯗꯨ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦꯕ, ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯜꯋꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯋꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯥ ꯑꯃꯒ ꯑꯃꯨꯛ ꯂꯩꯊꯔꯒ ꯍꯜꯋꯥꯏꯔꯁꯤ꯫ ꯑꯦ ꯏꯅꯤꯡꯊꯧ, ꯊꯥ ꯑꯃꯒ ꯑꯃꯨꯛ ꯂꯩꯊꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯃꯈꯣꯏꯁꯨ ꯈꯔꯗꯤ ꯐꯒꯠꯂꯛꯑꯅꯤꯅꯦ, ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯀꯟꯈꯠꯂꯛꯂꯅꯤ꯫ ꯀꯜꯂꯛꯑꯅꯤ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯀꯣ, ꯑꯍꯤꯡ ꯑꯃ ꯌꯥꯔꯦꯛꯍꯜꯂꯒ ꯅꯣꯡꯉꯥꯟꯕꯒ ꯆꯠꯈꯤꯅꯕ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯞꯄꯒ ꯄꯨꯔꯛꯇꯧꯔꯤꯕꯅꯤꯅ ꯁꯟ ꯀꯥꯡꯄꯣꯠꯁꯤꯡ ꯑꯗꯣ ꯀꯔꯤ ꯀꯔꯤꯗ ꯌꯥꯗꯕ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯒ ꯁꯦꯝ ꯁꯥꯖꯤꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯤꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯂꯣꯏꯅ ꯈꯪꯍꯟꯖꯔꯨꯔꯒꯦ꯫ ꯈꯪꯍꯜꯂꯨ ꯃꯃꯨꯠ ꯇꯥꯅ꯫ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯟꯃꯤ 10 ꯑꯗꯨ ꯑꯌꯨꯛꯀꯤ ꯆꯉꯟ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯈꯦꯜꯇꯥ ꯂꯩꯕꯥꯛꯇꯒꯤ ꯕꯂꯀꯥ ꯂꯩꯕꯥꯛꯇ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ 10 ꯑꯗꯨ ꯃꯁꯥ ꯃꯁꯥꯅ ꯊꯧꯔꯛꯄ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯂꯥꯟꯃꯤ ꯃꯈꯣꯏ 10 ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯦ, ꯅꯣꯏꯗꯤ ꯑꯃꯨꯛ ꯂꯥꯛꯑꯕ? ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯃ ꯄꯨꯖꯔꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯕ? ꯂꯥꯟꯃꯤꯁꯤꯡ, ꯇꯝꯃꯨ ꯇꯥꯁꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒ ꯏꯔꯩꯕꯥꯛꯇ ꯍꯜꯋꯥꯏꯅꯕ ꯈꯪꯍꯟꯕꯤꯔꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯍꯦꯜꯂꯛꯂꯦ, ꯑꯗꯨꯅ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯜꯋꯥꯏꯕꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯜꯋꯥꯏꯔꯣ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯁꯤ, ꯑꯗꯨꯒ ꯕꯂꯀꯥꯒꯤ ꯀꯣꯅꯨꯡꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯕ ꯃꯇꯨꯡ ꯍꯜꯋꯥꯏꯈꯤꯅꯕ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯈꯤꯒꯅꯤ? ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯗꯨꯝ ꯍꯜꯋꯥꯏꯔꯗ꯭ꯔꯥ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯗꯨꯝ ꯍꯜꯋꯥꯏꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯒꯦꯀꯣ, ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯃꯒ, ꯍꯌꯦꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯨꯅꯕ ꯀꯥꯡꯄꯣꯠꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯄꯣꯠꯁꯤꯡ ꯑꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯏ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯦꯝꯖꯤꯜꯂꯨ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯟꯃꯤꯁꯤꯡ, ꯍꯌꯦꯡ ꯉꯁꯤ ꯑꯩꯅ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯊꯣꯛꯑꯣ ꯊꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄꯅ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯟꯕ, ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕ ꯃꯆꯥ ꯈꯔꯒ ꯀꯧꯔꯗꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯅꯈꯣꯏ ꯌꯧꯔꯛꯑꯕ ꯑꯉꯝꯕꯁꯤꯡ? ꯐꯝꯃꯨ ꯐꯝꯃꯨ꯫ ꯊꯥꯔꯤꯕ ꯐꯝꯐꯝ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯌꯧꯖꯔꯛꯑꯦ꯫ ꯑꯉꯝꯕꯁꯤꯡ, ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯔ ꯅꯈꯣꯏꯗ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ꯫ ꯇꯥꯃꯣꯆꯧ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯩꯁꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯜꯋꯥꯏꯅꯅꯕ ꯈꯪꯍꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ
ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯁꯦꯟꯅꯅꯕ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯒꯤ ꯐꯝ ꯑꯁꯤꯕꯨ ꯏꯅꯥꯎꯉꯥꯟꯕ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯗꯕꯅꯤ. ꯍꯣꯏ ꯇꯥꯃꯣꯆꯧ, ꯅꯅꯥꯎ ꯌꯦꯡꯁꯤꯟꯖꯍꯧꯒꯦ. ꯇꯥꯃꯣꯆꯧꯅ ꯆꯠꯈ꯭ꯔꯁꯨ. ꯑꯗꯨꯒ ꯑꯉꯝꯕꯁꯤꯡ, ꯍꯌꯦꯡꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯀꯥꯡꯄꯣꯠꯁꯤꯡ ꯑꯁꯦ ꯀꯔꯤ ꯀꯔꯤꯗ ꯌꯥꯗꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ. ꯑꯗꯨꯒ ꯌꯥꯗꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯨ. ꯍꯌꯦꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯒꯗꯧꯔꯤꯕꯅꯤ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟꯖꯔꯒꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯍꯜꯋꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯁꯣꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯐꯖꯅ ꯀꯟꯈꯠꯂꯛꯂꯕ ꯃꯇꯝꯗ ꯍꯜꯋꯥꯏꯔꯗꯕꯅꯤ. ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯆꯪꯒꯅꯤꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯆꯪꯒꯅꯤ ꯑꯉꯝꯕ. ꯑꯗꯣ ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕ, ꯑꯩ ꯅꯍꯥꯛꯀꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤ 300ꯃꯨꯛꯇꯤ ꯄꯨꯔꯒꯦ. ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯒꯗꯕꯒꯤ ꯃꯊꯛ ꯑꯁꯤꯗ. ꯍꯣꯏ ꯌꯥꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯨꯅꯤꯡꯕ ꯂꯥꯟꯃꯤ ꯄꯨꯈꯤꯕꯗ. ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈꯜꯂꯒ ꯐꯖꯅ ꯊꯝ. ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯁꯤꯗꯒꯤ ꯍꯤꯛ ꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯈꯟꯗꯣꯛꯆꯔꯒꯦ. ꯐꯔꯦ ꯐꯔꯦ ꯑꯉꯝꯕ. ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯐꯖꯅ ꯇꯧꯖꯔꯨꯔꯣ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯣꯛꯆꯔꯛꯈꯤꯒꯦ. ꯏꯅꯥꯎꯉꯥꯟꯕ, ꯅꯍꯥꯛꯇꯤ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯈꯣ. ꯇꯥꯃꯣꯆꯧ, ꯅꯅꯥꯎ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯥꯛꯄꯤꯒꯗꯕ? ꯁꯨꯝꯗꯧꯕꯅꯤ. ꯍꯌꯦꯡꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯅꯍꯥꯛꯅ ꯂꯩꯒꯗꯕꯅꯤ. ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ. ꯍꯣꯏ, ꯅꯅꯥꯎ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯦ. ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯕꯣꯔꯥꯗ ꯍꯥꯞꯆꯤꯟꯗꯅ ꯊꯝꯂꯤꯕ ꯈꯔ ꯂꯩꯔꯤꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝ. ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯍꯜꯋꯥꯏꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯃꯗꯨꯗ ꯁꯠ ꯁꯠ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈꯤꯅꯕ. ꯍꯣꯏ ꯇꯥꯃꯣꯆꯧ, ꯅꯅꯥꯎ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯒ ꯍꯥꯞꯍꯜꯂꯒꯦ. ꯐꯔꯦ ꯐꯔꯦ, ꯊꯣꯛꯆꯔꯨꯔꯣ. ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ. ꯐꯒꯅꯤ ꯇꯥꯃꯣꯆꯧ, ꯅꯅꯥꯎ ꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯀꯪꯂꯩ ꯉꯥꯛꯄꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯌꯨꯝꯗ ꯍꯜꯋꯥꯏꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛꯀꯤ ꯆꯉꯟ ꯆꯥꯊꯣꯛꯅꯔꯕ ꯃꯇꯨꯡ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯆꯠꯄꯗ ꯌꯥꯎꯒꯗꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯂꯣꯏꯅ ꯁꯨꯖꯔꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯂꯥꯟꯃꯤ 300 ꯑꯗꯨꯕꯨ ꯈꯜꯂꯒ ꯄꯨꯖꯔꯛꯑꯦ ꯁꯤꯗ. ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕ, ꯌꯥꯝꯅ ꯐꯔꯦ. ꯑꯗꯣ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯜꯋꯥꯏꯅꯅꯕ ꯄꯣꯠ ꯆꯩ ꯌꯣꯝꯕ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯄꯣꯠ ꯆꯩ ꯌꯣꯝꯕ ꯂꯣꯏꯅ ꯂꯣꯏꯖꯔꯦ. ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯃꯊꯛꯇ ꯂꯣꯏꯅ ꯍꯥꯞꯄꯒ ꯊꯝꯍꯜꯂꯝꯃꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯒꯦ ꯑꯉꯝꯕ. ꯑꯉꯝꯕꯁꯨ ꯅꯤꯡꯊꯤꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯧꯈꯣꯀꯣ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯕꯂꯀꯥ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯍꯧꯔꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕ ꯑꯗꯨ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ. ꯑꯩꯁꯨ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗ ꯍꯜꯋꯥꯏꯅꯤꯡꯉꯦ ꯇꯧꯔꯤꯁꯦ. ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯍꯜꯋꯥꯏꯈꯤꯕ ꯑꯁꯤ ꯎꯕ ꯑꯁꯤꯗ ꯃꯊꯨꯝ ꯃꯔꯥꯡ ꯏꯍꯧꯗ ꯍꯧꯔꯦ. ꯌꯨꯝꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯍꯜꯂꯦ ꯇꯧꯔꯤꯁꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯌꯧꯔꯛꯂꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯒꯣꯜꯁꯪꯗ ꯃꯁꯥ ꯃꯁꯥꯒꯤ ꯁꯒꯣꯜꯁꯤꯡ ꯊꯝꯃꯝꯃꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯜꯂꯣꯏ ꯂꯥꯟꯃꯤ 10 ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯅꯥ ꯈꯨꯌꯥ ꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏ
ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯟꯒ ꯄꯨꯟꯅ ꯂꯥꯛꯆꯔꯦꯗ. ꯐꯔꯦ ꯐꯔꯦ. ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗ ꯅꯊꯨꯟ ꯅꯌꯥ ꯌꯥꯡꯅ ꯇꯧꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤꯀꯣ. ꯏꯅꯤꯡꯊꯧꯅ ꯑꯗꯨꯒꯨꯝꯅ ꯆꯥꯟꯕꯤꯕ ꯑꯁꯦ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯐꯔꯦ ꯐꯔꯦ. ꯂꯝꯃꯤꯁꯤꯡ ꯄꯣꯊꯥꯖꯔꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯕꯥꯕꯥ, ꯅꯆꯥ ꯍꯥꯟꯅ ꯌꯨꯝꯗ ꯍꯜꯋꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯂꯦꯝꯍꯧꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯔꯣꯏꯗ꯭ꯔꯣ? ꯀꯪꯂꯩ, ꯂꯧꯁꯜꯂꯔꯣꯏ ꯈꯜꯂꯦ. ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯁꯜꯂꯒ ꯂꯦꯞꯄ ꯂꯩꯇꯅ ꯃꯔꯤ ꯃꯔꯤ ꯂꯧꯁꯜꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯥꯁꯜꯂꯒ ꯂꯧꯁꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯃꯥꯏꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯅꯤ. ꯕꯥꯕꯥ, ꯑꯗꯨꯗꯤ ꯄꯥꯕꯒꯤ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯕ? ꯀꯪꯂꯩ, ꯄꯥꯕꯒꯤ ꯄꯥꯟꯗꯝꯗꯤ ꯂꯣꯏꯅꯃꯛ ꯂꯧꯁꯟꯗ꯭ꯔꯕꯁꯨ ꯌꯥꯏ. ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯃꯥꯏ ꯄꯥꯛꯅ ꯂꯧꯁꯤꯜꯂꯕꯅꯤꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ. ꯕꯥꯕꯥ, ꯄꯥꯕꯒꯤ ꯑꯄꯦꯟꯕ ꯑꯣꯏꯕꯤꯔꯕꯗꯤ ꯅꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯦꯟꯕꯅꯤ. ꯑꯗꯨꯒ ꯅꯣꯏꯅ ꯍꯦꯛ ꯍꯜꯋꯥꯏꯒꯤꯕꯒ ꯅꯪꯒꯤ ꯍꯩꯅꯕꯤ ꯂꯝ ꯆꯠꯂꯒ ꯁꯥ ꯇꯥꯟꯕ ꯆꯠꯊꯣꯛꯄꯗꯣ ꯇꯧꯔꯅꯨꯀꯣ. ꯑꯩꯈꯣꯏ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯝꯒꯗꯕꯅꯤ. ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯄꯥꯕꯅ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯖꯔꯝꯈꯤ. ꯑꯗꯣ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤꯗꯤ ꯅꯅꯥꯎꯄꯥ ꯉꯥꯟꯕꯗ ꯁꯤꯟꯅꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯕꯥꯕꯥ, ꯂꯣꯏꯅ ꯁꯤꯟꯅꯖꯔꯝꯂꯦ, ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯒꯤ ꯐꯝ ꯑꯗꯨꯁꯨ ꯌꯥꯎꯅ. ꯑꯦꯍꯦ, ꯀꯔꯤꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯒꯤ ꯐꯝ ꯑꯗꯨꯗꯤ ꯁꯤꯟꯅꯔꯝꯂꯤꯕ? ꯕꯥꯕꯥ, ꯑꯩꯅ ꯄꯥꯏꯔꯕꯁꯨ ꯏꯅꯥꯎ ꯉꯥꯟꯕꯅ ꯄꯥꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩꯗ. ꯅꯆꯥꯅ ꯃꯗꯨ ꯈꯜꯂꯒ ꯁꯤꯟꯅꯖꯔꯝꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯨꯔꯣ ꯐꯖꯅ. ꯐꯒꯅꯤ ꯕꯥꯕꯥ. ꯊꯧꯉꯝꯕꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗ ꯀꯪꯂꯩ ꯉꯥꯛꯄꯅ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯒꯤ ꯐꯝ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯊꯧꯅꯥ ꯆꯞ ꯃꯥꯟꯅꯕ ꯑꯁꯤꯅꯅꯤ. ꯃꯔꯝ ꯑꯁꯤꯅ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯁꯤ ꯑꯃꯅ ꯑꯣꯏꯔꯁꯨ ꯑꯃꯅ ꯑꯣꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤꯕꯅꯤ.